ꯃꯥꯡꯗ ꯂꯦꯞꯄꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯍꯥꯏꯔ ꯁꯤꯗ ꯂꯦꯞꯄꯤꯌꯨ ꯀꯥꯏꯗꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯗꯣꯏꯅꯦ ngasi ekoi mayam asi punsallaga wakhal waraba youth unemployed ekoi mayam se wadana da lakraba chahi ahum surakidaba ekoi 10 and 11 IRB 2019 candidate ekoi mayam se ekoi ching dagani aihakna Sabarmena Tangkupi district dagini aduga itaw mayam sulakchari moise Jiribam dagini aduga Chandel dagi lai Uhurom dagi su mayam tribal area gi akoi candidate mayam su lakchari maram aduna kari chak cha su cha dabi da wasu wadana waraga laklaba ima hoi pabung hoi la aga wadana koi sida changsalaga akoi board committee 10 and 11 IRB 2019 candidate committee board wanda thamjaning ba amana handak lakba akoi gi October 2021 di October 27 numit asida soidana handaki IRB 10 and 11 IRB candidate rifleman aduga jamidar gi result asi thuna phongdok biduna aduga mayam gi akoi gi waraba akoi unemployed mayam gi khara khanbiduna karigumba asigumba tang piriba date 27 October numit asida phongdok laktaragadi ekoi mayam no agitation mayam changchalakani one blockade economic blockade tawrakani haibasi thamjari aduga ekoi mayam unemployed youth single bar age laijai ekoi chahi thabak ama thibada manipur amada thabak ama thirakpa chahi manga taruk tarik nairakpa haibasi su ekoi gidamak unemployed gidamak awaba ama phangi handak lakliba thabak asida ekoi na chahi manga taruk ngaidana laklaba taradi ekoi bar age mayam su mayam gidamaktasu over age oirani awaboy mayam phangani asi maram oiduna board committee na ekoi munsibiduna athoi matamda lakliba 27 numit asida phongdok piu result out oihan biu si ekoina perform kamjari aduga koi ki respected ekoi gi sir adu pabung birin singbu request tawjari nacha sing koi bu munsibiduna athuba matamda si lakliba tang 27 sida soidana akoigi result si up when view haina phungam jari Bede yam bede na bede